ꯕꯦꯃꯗꯤ ꯌꯥꯝꯅ ꯉꯟꯅ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤꯁꯨ ꯂꯩꯖꯩ꯫ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯅ ꯃꯥꯗꯤ ꯅꯨꯡꯊꯤꯟꯗ ꯇꯨꯝꯕꯒꯤ ꯃꯇꯝꯁꯨ ꯐꯪꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯕꯦꯃ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯁꯅꯥ SMS ꯁꯨꯝ ꯏꯔꯤ꯫ SMSꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦꯗ: ꯕꯦꯃ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ, ꯑꯩ ꯅꯣꯏꯔꯣꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯅꯪꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯤꯟꯁꯤꯅꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯅ ꯑꯩ SMSꯀꯤ ꯃꯇꯦꯡ ꯂꯧꯔꯗꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯅꯪꯅ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯌꯥꯕꯤꯔꯗꯤ ꯐꯣꯟ ꯇꯧꯕꯤꯔꯛꯎꯀꯣ꯫ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯗꯤ ꯅꯪꯅ ꯑꯩꯕꯨ ꯌꯥꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯁꯅꯥꯅ ꯕꯦꯃꯗ SMS ꯑꯗꯨ ꯊꯥꯈꯤ꯫ ꯊꯣꯏꯁꯅꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯑꯁ, ꯇꯥꯟꯖꯥꯁꯤꯗ ꯅꯦꯠꯋꯥꯛꯁꯤꯁꯨ ꯑꯦꯃꯥꯔꯖꯦꯟꯁꯤ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯏ ꯀꯥꯏꯗꯀꯣ꯫ ꯁꯤꯗꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯇꯋꯥꯔ ꯃꯅꯥꯛꯇ ꯌꯨꯝꯁꯦ ꯍꯦꯛ ꯁꯥꯔꯨꯅꯤꯀꯣ꯫ ꯃꯁꯤꯒꯤ ꯅꯦꯠꯋꯥꯛꯁꯦ ꯍꯧꯖꯤꯛꯐꯥꯎ ꯌꯥꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯁꯥꯎꯔꯤꯉꯩꯗꯨꯗ SMS ꯑꯗꯨ ꯗꯤꯂꯤꯚꯔ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯅꯦꯠꯋꯥꯛꯁꯤꯀꯣ ꯄꯦꯜꯂꯕꯅꯤ꯫ ꯑꯗꯣ ꯕꯦꯃꯅ ꯄꯥꯔꯝꯒꯗ꯭ꯔꯅꯦ? ꯈꯔꯗꯤ ꯊꯦꯡꯉꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯗꯍꯦ, ꯉꯁꯤ ꯄꯥꯗ꯭ꯔꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯔꯥꯏ ꯄꯥꯖꯔꯝꯃꯁꯅꯤ꯫ ꯑꯗꯣ ꯃꯥ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯗ꯫ ꯑꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯠꯇꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯎꯠꯈꯤꯗꯕꯅꯤ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔ ꯇꯥꯠ ꯍꯩꯕ ꯇꯥꯕꯅꯤ꯫ ꯃꯇꯝꯁꯨ ꯊꯦꯡꯉꯦ, ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ꯫ ꯍꯌꯦꯡ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯇꯧꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯁꯅꯥꯗꯨ ꯍꯔꯥꯎꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯪꯗ ꯕꯦꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯊꯣꯏꯁꯅꯥ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥꯅ ꯈꯨꯝꯂꯛꯂꯝꯃꯤ: ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯕꯨ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯅꯨꯡꯁꯤꯕ ꯉꯝꯂꯤꯕꯁꯦ꯫ ꯊꯣꯏꯁꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯦꯃ ꯈꯔ ꯋꯥꯔꯧꯅ ꯍꯥꯏꯔꯛꯈꯤ: ꯑꯗꯨ ꯊꯣꯏꯁꯅꯥ, ꯑꯩ ꯈꯔꯗꯤ ꯋꯥꯔꯧꯏꯀꯣ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ: ꯀꯩꯒꯤ ꯋꯥꯔꯧꯔꯤꯕ? ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯏ ꯍꯥꯏꯔꯤꯗꯨ? ꯕꯦꯃꯅ: ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒ ꯐꯣꯡꯗꯣꯛꯇꯅ ꯑꯗꯨꯛ ꯀꯨꯏꯅ ꯊꯝꯕ, ꯅꯪ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯁꯅꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ: ꯕꯦꯃ, ꯑꯩ ꯅꯨꯄꯥ ꯊꯣꯛꯀꯦꯕꯁꯦ ꯑꯩ ꯊꯣꯛꯀꯦꯕ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯕꯗꯨ ꯊꯣꯏꯁꯅꯥꯒꯤ ꯆꯣꯏꯔꯣꯟ ꯑꯣꯏꯅ ꯃꯃꯥꯅ ꯇꯥꯔꯨꯔꯦ꯫ ꯊꯣꯏꯁꯅꯥꯗ ꯍꯥꯏꯔꯛꯈꯤ: ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯊꯣꯛꯀꯦ ꯍꯥꯏꯔꯗꯤꯅꯦ ꯌꯥꯍꯧꯗꯣ ꯈꯔ ꯈꯔ ꯉꯟꯅ ꯍꯧꯗꯧꯕ꯫ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯣꯚꯔꯗꯣꯁꯇ ꯇꯨꯝꯁꯤꯜꯂꯗꯤ ꯅꯃꯪꯗꯣ ꯑꯣꯚꯔꯗ ꯃꯪꯖꯤꯟꯕ ꯇꯥꯕ꯫ ꯑꯗꯨꯒ ꯃꯃꯪꯗ ꯅꯨꯄꯥ ꯊꯣꯛꯀꯦ ꯀꯥꯏꯅ ꯀꯣꯏꯂꯥꯎꯒ ꯂꯥꯎꯔꯗꯅ ꯃꯁꯤ ꯁꯨꯅꯤꯡꯇꯕꯁꯤꯗꯤꯕ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯊꯣꯏꯁꯅꯥ ꯈꯪꯂꯛꯈꯤ ꯃꯥꯅ ꯎꯈꯤꯕꯗꯨ ꯃꯃꯪꯗꯅꯤ ꯍꯥꯏꯕ꯫ ꯑꯃꯔꯣꯝꯗ ꯕꯦꯃ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯑꯔꯤꯕ SMSꯁꯤꯡ ꯗꯤꯂꯦꯠ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯂꯩꯖꯩ꯫ ꯑꯗꯨꯗ ꯃꯥꯅ ꯇꯨꯝ ꯍꯧꯒꯠꯄꯒꯤ ꯃꯃꯤꯠꯇꯨ ꯃꯁꯦꯡ ꯃꯔꯥꯡ ꯇꯧꯕꯗ ꯊꯣꯏꯁꯅꯥꯒꯤ ꯃꯦꯁꯦꯖꯇꯨꯁꯨ ꯑꯔꯤꯕ SMS ꯀꯛꯄꯗ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯏꯁꯅꯥꯒꯤ SMS ꯑꯗꯨ ꯕꯦꯃꯅ ꯄꯥꯈꯤꯗꯦ꯫ ꯕꯦꯃꯅ ꯍꯧꯒꯠꯂꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯐꯣꯟꯒꯤ ꯔꯤꯡ ꯈꯤꯡꯉꯛꯄꯗꯨ ꯃꯥꯅ ꯇꯥꯈꯤ꯫ ꯃꯗꯨꯗ ꯃꯥꯅ: ꯑꯁ, ꯀꯅꯥꯅꯣꯅꯦ ꯐꯣꯟꯁꯦ ꯑꯃꯨꯛ ꯈꯤꯡꯖꯤꯜꯂꯛꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯕꯦꯃ ꯐꯣꯟꯗꯨ ꯄꯥꯏꯈꯠꯈꯤ꯫ ꯔꯣꯁꯅꯤ, ꯀꯩ ꯂꯩꯔꯒꯦ ꯉꯟꯇꯥꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ? ꯃꯗꯨꯗ ꯔꯣꯁꯅꯤꯅ: ꯕꯦꯃ, ꯊꯣꯏꯁꯅꯥꯗꯣ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ, ꯑꯗꯣ ꯃꯥꯒꯤ ꯐꯣꯟꯗꯣ ꯁꯨꯡꯆꯠ ꯆꯠꯇꯦ, ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯦ, ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯤꯔꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯣ ꯅꯪꯅ ꯑꯝꯇ ꯆꯠꯄ꯭ꯔꯥ ꯌꯦꯡꯉꯨꯕ꯫
ꯃꯗꯨꯗ ꯕꯦꯃꯅ ꯍꯥꯏꯔꯛꯈꯤ, "ꯑꯁ, ꯀꯩꯝꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯐꯣꯟ ꯇꯧꯔꯗꯤ ꯐꯠꯖꯔꯅꯤ꯫ ꯃꯥꯅ ꯍꯣꯔꯦꯟ ꯀꯩ ꯂꯩꯔꯒꯦ ꯕꯦꯃ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯗꯤ ꯍꯥꯏꯔꯛꯑꯗꯤ ꯑꯩꯗꯤ ꯀꯔꯤ ꯈꯨꯝꯗꯣꯏꯕ?" ꯔꯣꯁꯅꯤꯅ, "ꯕꯦꯃ, ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯔꯣꯁꯅꯤ, ꯑꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ꯫ ꯃꯤꯅ ꯑꯩꯕꯨ ꯄꯨꯔꯥ ꯀꯣꯛꯆꯥꯛꯄꯤꯅꯤ ꯈꯟꯈꯤꯅꯤꯃꯦ." "ꯕꯦꯃ, ꯅꯪ ꯁꯤꯗꯤꯕ, ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯑꯝꯇ ꯄꯥꯡꯉꯨ ꯀꯩꯗꯧꯒꯦ?" "ꯔꯣꯁꯅꯤ ꯀꯣ, ꯅꯪ ꯁꯤꯗꯤ, ꯍꯣꯏ ꯐꯔꯁꯦ, ꯑꯩ ꯇꯧꯔꯒꯦ, ꯑꯗꯨꯒ ꯅꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯆꯠꯂꯤ ꯆꯠꯇꯦꯗꯣ ꯍꯥꯏꯕ." ꯔꯣꯁꯅꯤꯅ ꯑꯃꯨꯛ, "ꯍꯣꯏ ꯐꯔꯦ ꯐꯔꯦ." ꯑꯁꯨꯝꯅ ꯕꯦꯃꯅ ꯊꯣꯏꯁꯅꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥꯅꯗꯤ ꯕꯦꯃꯅ ꯃꯥꯒꯤ ꯋꯥꯗꯨ ꯌꯥꯕꯒꯤ ꯐꯣꯟ ꯇꯧꯔꯛꯂꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯁꯅꯥꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯗꯨꯅ, "ꯍꯜꯂꯣ, ꯕꯦꯃ, ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯂꯤꯁꯦ ꯑꯩ ꯊꯥꯖꯩ." ꯊꯣꯏꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯦꯃꯗꯤ ꯊꯣꯏꯁꯅꯥꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯎꯕ ꯐꯪꯗꯕꯅꯤꯅ ꯊꯣꯏꯁꯅꯥꯅ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯃꯁꯨ ꯈꯨꯝꯐꯝ ꯂꯩꯇꯕꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯈꯪꯉꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯦꯃ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯔꯣꯁꯅꯤꯗ ꯇꯧꯈꯤ꯫ "ꯔꯣꯁꯅꯤ, ꯅꯪꯁꯤꯗꯤ, ꯑꯩꯅ ꯇꯧꯕꯗꯤ ꯐꯣꯟ ꯆꯠꯂꯤꯁꯤꯗꯤ." ꯊꯣꯏꯁꯅꯥꯅ ꯐꯥꯒꯤꯒ ꯇꯧꯁꯤꯜꯂꯛꯏ, ꯁꯛꯇꯥꯗꯨꯒ ꯐꯥꯒꯤ ꯇꯧꯕꯒꯁꯨ ꯍꯩꯔꯤ꯫ "ꯑꯗꯣ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯅꯤꯅ ꯑꯩ ꯊꯝꯕ ꯌꯥꯔꯕꯣ? ꯑꯩ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕ." "ꯕꯦꯃ, ꯅꯪꯁꯤꯗꯤ, ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯧ ꯑꯃꯅ ꯅꯣꯡꯃꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯅꯪꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯕꯅꯤꯅ ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯟꯂꯀꯥꯟꯗꯁꯨ ꯀꯩꯝꯇ ꯋꯥꯔꯔꯣꯏꯅꯦ." ꯑꯁ, ꯑꯩꯗꯤꯅꯦ, ꯏꯃꯥꯅ ꯉꯥꯡꯕꯗ ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯔꯣꯁꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ, "ꯏꯁ, ꯀꯩꯒꯤ ꯉꯥꯡꯉꯤꯕ ꯏꯃꯥꯅ?" "ꯕꯦꯃ, ꯑꯩꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯐꯥꯎꯕ, ꯑꯗꯨꯅ ꯊꯦꯡꯅ ꯊꯦꯡꯅ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯉꯥꯡꯕ, ꯑꯗꯣ ꯐꯔꯁꯦ, ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯍꯥꯏꯕꯗꯣ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯊꯝꯃꯒꯦꯀꯣ." "ꯍꯣꯏ ꯐꯔꯦ ꯔꯣꯁꯅꯤ, ꯑꯗꯨꯗꯤ ꯊꯝꯃꯣꯀꯣ." ꯑꯁꯨꯝꯅ ꯔꯣꯁꯅꯤ ꯐꯣꯟ ꯊꯝꯈꯤꯔꯝꯃꯤ ꯑꯃꯗꯤ ꯕꯦꯃꯁꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯊꯣꯏꯁꯅꯥꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯁ, ꯕꯦꯃꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯎꯕꯤꯔꯕ? ꯑꯁ, ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ꯫ ꯃꯥꯗꯤ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯎ ꯍꯥꯏꯕꯗꯨꯗ ꯏꯀꯥꯏꯗꯅ ꯌꯥꯝ ꯊꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁ, ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯉꯁꯤꯁꯦ, ꯋꯥꯈꯜꯁꯦ꯫ ꯏꯃꯥ, ꯑꯩ ꯉꯁꯤ ꯉꯥ ꯂꯩꯔꯛꯀꯦ, ꯆꯥꯁꯤ ꯉꯁꯤꯗꯤ." ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯩꯅꯣꯅꯦ ꯏꯆꯥꯁꯦ, ꯉꯁꯤꯗꯤ ꯂꯥꯏ ꯑꯣꯛꯅꯔꯕ꯭ꯔꯥ ꯀꯩꯅꯣ ꯉꯥ ꯆꯥꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯅ?" ꯊꯣꯏꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯃꯗꯨꯗꯤ ꯕꯦꯃꯅ ꯃꯉꯣꯟꯗ ꯑꯅꯤꯔꯛ ꯁꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤꯗꯦ, ꯑꯗꯨꯒ SMS ꯁꯨ ꯑꯃꯠꯇ ꯊꯥꯔꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯥꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏꯁꯅꯥꯅ ꯔꯣꯁꯅꯤ ꯍꯣꯏꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯪꯈꯤ, "ꯔꯣꯁꯅꯤ, ꯕꯦꯃꯅꯒ ꯀꯩꯝꯇ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯇ꯭ꯔꯣ?" ꯔꯣꯁꯅꯤꯅ, "ꯃꯥꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯅ, ꯃꯥꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ꯫ ꯅꯍꯥꯟꯗꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯍꯟꯕꯅꯦ, ꯑꯩ ꯐꯣꯟꯗꯗꯤ ꯁꯨꯡꯆꯠ ꯆꯠꯇꯕ, ꯑꯗꯨꯒ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯕ. ꯑꯗꯨꯗ ꯑꯩꯅ ꯕꯦꯃꯒꯤ ꯐꯣꯟꯗꯨꯗ ꯑꯃꯨꯛꯇ ꯇꯧꯋꯣꯅ ꯇꯧꯍꯟꯕꯅꯦ, ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯐꯣꯟꯗꯗꯤ ꯆꯠꯂꯦ. ꯃꯥꯗꯤ ꯅꯪꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄꯗꯨꯗ ꯃꯔꯝ ꯂꯩꯇꯗꯅ ꯐꯣꯟ ꯇꯧꯕꯅꯤꯅ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯊꯝꯃꯦ. ꯑꯗꯣ ꯀꯩ ꯋꯥꯅꯣ ꯅꯪꯅ ꯇꯥꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ?" "ꯔꯣꯁꯅꯤ, ꯕꯦꯃꯗ ꯑꯩꯅ SMS ꯑꯃ ꯊꯥꯈꯤꯕꯅꯦ, ꯑꯗꯨꯗꯣ ꯑꯩꯗꯤ ꯄꯥꯔꯕꯣꯏ ꯈꯟꯕꯅꯦ, ꯑꯗꯣ ꯃꯥ ꯄꯥꯗ꯭ꯔ ꯃꯥꯜꯂꯦ. ꯋꯥꯁꯦ ꯄꯨꯔꯥ ꯃꯃꯩ ꯃꯀꯣꯛ ꯑꯃ ꯁꯝꯅꯗ꯭ꯔꯦ. ꯑꯗꯣ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨꯕ." ꯃꯗꯨꯗ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯩ ꯃꯇꯦꯡꯅꯣ ꯊꯣꯏꯁꯅꯥ? ꯍꯣꯏꯅꯦ,
ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯒꯗꯤ ꯑꯩ ꯄꯥꯡꯒꯦ꯫ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯌꯨꯁꯦ꯫ ꯔꯣꯁꯅꯤ, ꯑꯩ ꯕꯦꯝꯃꯗ SMS ꯇꯕꯨꯗꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯃꯥꯅ ꯌꯥꯕꯤꯔꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣꯅ ꯑꯩꯅꯁꯨ ꯏꯈꯤꯕꯅꯤ꯫ ꯃꯥꯅ ꯅꯍꯥꯟ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯃꯦꯁꯦꯖꯇꯨ ꯄꯥꯕꯒꯤ ꯇꯧꯔꯛꯄ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧ ꯍꯥꯏꯕꯒꯤ ꯇꯧꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯃꯉꯣꯟꯗ ꯑꯩꯒꯤ SMS ꯇꯣ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇ ꯍꯪꯕꯤꯌꯨꯕ꯫ ꯔꯣꯁꯅꯤꯅ ꯊꯣꯏꯁꯅꯥ, ꯑꯗꯨꯒꯤꯕꯨ ꯍꯧꯖꯤꯛꯇꯨꯝ ꯍꯪꯕꯤꯒꯦꯁꯦ ꯐꯣꯟꯗ꯫ ꯅꯪ ꯇꯥꯎꯀꯣ, ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯄꯅꯣꯗꯣ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯣꯏ ꯔꯣꯁꯅꯤ꯫ ꯕꯦꯝꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯂꯥꯎꯗ ꯊꯥꯗꯨꯅ ꯊꯣꯏꯁꯅꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯝꯃꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯣꯁꯅꯤ, ꯀꯩ ꯂꯩꯔꯒꯦ? ꯁꯨꯝ ꯇꯧꯔꯛꯄ꯭ꯔꯣ? ꯕꯦꯝꯃ, ꯋꯥ ꯑꯃ ꯍꯪꯒꯦꯅꯦ꯫ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯦꯕ꯫ ꯅꯪ ꯊꯕꯛ ꯆꯤꯜꯂꯤꯕꯣ? ꯆꯤꯟꯗꯦꯗ꯫ ꯑꯗꯣ ꯔꯣꯁꯅꯤ, ꯀꯩ ꯋꯥꯅꯣ? ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯤꯀꯣ꯫ ꯕꯦꯝꯃ, ꯅꯪ ꯅꯍꯥꯟ ꯊꯣꯏꯁꯅꯥꯒ SMS ꯅꯉꯣꯟꯗ ꯊꯥꯔꯛꯄ꯭ꯔꯣ? ꯔꯣꯁꯅꯤ, ꯊꯥꯔꯛꯇꯦꯗ꯫ ꯃꯥꯅ ꯅꯣꯡꯃ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯕ ꯂꯩꯌꯦꯅ ꯍꯥꯏꯔꯝꯕꯅꯦ꯫ ꯑꯗꯨꯒ SMS ꯇ ꯃꯤꯗꯣ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯁꯛꯇꯥꯗꯨꯒ ꯀꯅꯥꯕꯨ ꯅꯨꯡꯁꯤꯔꯤꯅꯣ ꯈꯪꯗꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯑꯃꯨꯛ ꯍꯪꯉꯤꯗꯨꯕꯣ? ꯔꯣꯁꯅꯤꯅ ꯑꯃꯨꯛ, ꯕꯦꯝꯃ, ꯃꯥꯅꯗꯤ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛꯇꯣ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦꯅ ꯍꯥꯏꯕ꯫ ꯑꯗꯨꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯕꯅꯤꯗ꯫ ꯕꯦꯝꯃꯅ ꯑꯃꯨꯛ, ꯑꯣ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯗꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯔꯤꯕ ꯃꯦꯁꯦꯖꯁꯤꯡꯁꯦ ꯗꯤꯂꯦꯠ ꯑꯗꯨꯝ ꯇꯧꯕꯅꯦ꯫ ꯑꯗꯨꯗ ꯑꯩꯅꯒ ꯈꯪꯗꯗꯅ ꯗꯤꯂꯦꯠ ꯇꯧꯕꯗ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯊꯥꯔꯛꯑꯣꯅ ꯍꯥꯏꯌꯣ꯫ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯗꯣ? ꯔꯣꯁꯅꯤ, ꯅꯪꯗꯤ ꯈꯪꯉꯕꯣ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛꯇꯣ? ꯔꯣꯁꯅꯤꯅ, ꯈꯪꯉꯤ꯫ ꯅꯪ ꯇꯥꯔꯗꯤ ꯉꯛꯇꯣꯏꯖꯥꯠꯅꯤ꯫ ꯑꯩ ꯐꯥꯎ ꯉꯛꯑꯦ꯫ ꯑꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛꯀ ꯍꯥꯏꯈ꯭ꯔꯣꯅ ꯍꯥꯏꯈ꯭ꯔꯒꯦꯀꯣ꯫ ꯕꯦꯝꯃꯅ, ꯍꯣꯏ, ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ꯫ ꯕꯦꯝꯃꯅ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯔꯣꯁꯅꯤ ꯊꯣꯏꯁꯅꯥꯗ ꯍꯥꯏꯔꯝꯃꯤ, ꯊꯣꯏꯁꯅꯥ, ꯑꯩꯅ ꯈꯟꯕꯗ ꯃꯥꯅ SMS ꯗꯤꯂꯦꯠ ꯇꯧꯕꯗ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯅꯪꯒꯤ ꯃꯦꯁꯦꯖꯇꯣ ꯑꯗꯣ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯊꯥꯈ꯭ꯔꯣꯀꯣ꯫ ꯊꯣꯏꯁꯅꯥꯅ ꯑꯃꯨꯛ, ꯔꯣꯁꯅꯤ, ꯑꯩ ꯑꯃꯨꯛ ꯊꯥꯈ꯭ꯔꯒꯦ꯫ ꯑꯗꯣ ꯅꯣꯏꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨꯀꯣ꯫ ꯃꯥꯗꯣ ꯈꯔ ꯃꯔꯩ ꯊꯥꯡꯗꯧ ꯃꯥꯜꯂꯤꯕ꯫ ꯑꯗꯣ ꯅꯨꯄꯤꯗꯤꯅꯦ ꯇꯛꯑꯒ ꯊꯣꯛꯄꯅꯦ꯫ ꯑꯗꯣ ꯅꯣꯏ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯁꯅꯥ ꯔꯣꯁꯅꯤ ꯍꯣꯏꯗꯒꯤ ꯍꯟꯈꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯊꯣꯏꯁꯅꯥꯅ ꯕꯦꯝꯃꯗ ꯍꯥꯟꯅꯒꯤ ꯊꯥꯈꯤꯕ SMS ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯈꯤ꯫ ꯊꯣꯏꯁꯅꯥꯅ SMS ꯊꯥꯕ ꯃꯇꯝꯗꯨ ꯕꯦꯝꯃꯗꯤ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯃꯗꯨꯅ ꯕꯦꯝꯃꯅ ꯃꯥꯒꯤ ꯐꯣꯟꯗ ꯅ꯭ꯌꯨ ꯃꯦꯁꯦꯖ ꯂꯥꯛꯄ ꯎꯔꯕꯗ ꯃꯥꯅ ꯀꯅꯥꯒꯤ ꯃꯦꯁꯦꯖꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯊꯣꯏꯁꯅꯥꯒꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ SMS ꯑꯣꯏꯔꯝꯕꯗꯨ ꯎꯕꯗ ꯕꯦꯝꯃꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯇ꯭ꯌꯨꯁꯟ ꯑꯗꯨ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯇ꯭ꯌꯨꯁꯟ ꯑꯗꯨ ꯈꯨꯗꯛꯇ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯊꯣꯏꯁꯅꯥꯅ, ꯕꯦꯝꯃꯗꯨꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕ ꯖꯥꯠꯂꯅꯦ꯫ ꯀꯨꯏꯔꯦꯗ ꯑꯩꯅ ꯃꯉꯣꯟꯗ SMS ꯊꯥꯈꯤꯕꯗꯣ꯫ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ, ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯑꯗꯨꯒ ꯐꯣꯟꯁꯨ ꯑꯝꯇ ꯇꯧꯔꯛꯇꯦ꯫ ꯑꯩ ꯌꯥꯝ ꯏꯀꯥꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯗ꯫ ꯑꯩꯕꯨ ꯔꯣꯁꯅꯤꯒ ꯄꯥꯎ ꯑꯃꯨꯛꯇ ꯐꯥꯎꯅꯕꯅ ꯐꯗꯧ ꯃꯥꯜꯂꯤꯗ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯃꯉꯣꯟꯗ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯒꯦꯗ꯫ ꯊꯣꯏꯁꯅꯥꯅ ꯔꯣꯁꯅꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯝꯃꯤ, ꯔꯣꯁꯅꯤ, ꯕꯦꯝꯃꯅꯒ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯑꯩꯒꯤ ꯃꯔꯝꯗ? ꯊꯣꯏꯁꯅꯥ, ꯕꯦꯝꯃꯗꯣ ꯊꯕꯛ ꯈꯔ ꯆꯤꯜꯂꯦꯅ ꯋꯥꯔꯤꯐꯥꯎ ꯁꯥꯟꯅ ꯐꯪꯗ꯭ꯔꯦꯗ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯁꯅꯥꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤ, ꯔꯣꯁꯅꯤ, ꯑꯩ ꯈꯪꯉꯤ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯑꯩ ꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯃꯉꯣꯟꯗ ꯈꯔ ꯅꯪꯅ ꯊꯦꯝꯕꯤꯌꯣꯕ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯅꯕ ꯈꯔ ꯅꯪꯅ ꯍꯥꯏꯕꯤꯌꯣꯕ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯊꯦꯝꯕꯗ ꯌꯥꯗꯕ ꯂꯩꯇꯕꯅꯤ꯫
ꯔꯣꯁꯅꯤ, ꯑꯗꯨ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯔꯣꯁꯅꯤꯅ ꯀꯩꯒꯤ ꯃꯥꯗꯤ ꯅꯪꯉꯣꯟꯗ ꯌꯥꯔꯣꯏꯗꯧꯔꯤꯕ? ꯕꯦꯝꯃ ꯃꯈꯥ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯏꯁꯅꯥ, ꯕꯦꯝꯃꯅ ꯅꯪꯒ ꯑꯩꯒꯁꯦ ꯈꯔ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯁꯨ ꯃꯥꯅ ꯈꯪꯕꯅꯦ꯫ ꯑꯗꯨꯅ ꯑꯩꯒ ꯅꯪꯒ ꯇꯥꯟꯅꯔꯒ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯃꯥꯜꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯁꯅꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁ ꯔꯣꯁꯅꯤ, ꯑꯩ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯈꯪꯗꯦ꯫ ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯌꯥꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ꯫ ꯃꯗꯨꯗ ꯔꯣꯁꯅꯤ ꯊꯣꯏꯁꯅꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯊꯣꯏꯁꯅꯥ, ꯐꯔꯦꯁꯦ, ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯕꯦꯝꯃꯅ ꯅꯉꯣꯟꯗ ꯌꯥꯔꯛꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯣ ꯋꯥꯈꯜ ꯄꯤꯛꯁꯟꯒꯅꯨ, ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯟꯒꯅꯨꯀꯣ꯫ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯒꯅꯤꯅ ꯈꯟꯗꯣꯛ꯫ ꯊꯣꯏꯁꯅꯥ ꯔꯣꯁꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯔꯣꯁꯅꯤ ꯕꯦꯝꯃ ꯄꯨꯟꯅ ꯀꯣꯂꯦꯖꯇ ꯀ꯭ꯂꯥꯁ ꯌꯥꯎꯃꯤꯟꯅꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯗ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯅꯤꯅ ꯕꯦꯝꯃꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯅꯪ ꯍꯟꯗꯛꯇꯤ ꯀꯩꯗꯧꯔꯒꯦ? ꯐꯣꯟꯀꯥꯁꯦ ꯄꯥꯛꯅ ꯄꯥꯏꯈꯠꯂꯛꯇꯦ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄ꯭ꯔꯁꯨ ꯇꯧꯔꯛꯇꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩ ꯅꯨꯡꯉꯥꯏꯇꯕꯒ ꯂꯩꯔꯒꯦꯕ? ꯃꯗꯨꯗ ꯕꯦꯝꯃ ꯋꯥꯔꯧꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯣꯁꯅꯤ, ꯃꯤꯅ ꯑꯩꯉꯣꯟꯗ ꯇꯧꯕꯁꯦ ꯑꯩꯗꯤ ꯍꯩꯅꯗꯦ, ꯑꯗꯨꯅ ꯐꯣꯟꯀꯥꯁꯦ ꯑꯝꯇ ꯄꯥꯏꯅꯤꯡꯗ꯭ꯔꯦꯗ꯫ ꯕꯦꯝꯃꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯁꯅꯤ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯈꯤ꯫ ꯕꯦꯝꯃ, ꯀꯅꯥꯅ ꯅꯉꯣꯟꯗ ꯂꯧꯅꯝ ꯇꯧꯔꯒꯦ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯕꯦꯝꯃꯅ ꯔꯣꯁꯅꯤ, ꯑꯩꯗꯤ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯗ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯈꯟꯕꯁꯦ ꯄꯥꯝꯗꯦ꯫ ꯃꯗꯨꯗ ꯔꯣꯁꯅꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯦꯝꯃ, ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣꯕ ꯅꯪꯅ ꯁꯥꯎꯅꯤꯡꯂꯤꯗꯣ? ꯕꯦꯝꯃꯅ ꯔꯣꯁꯅꯤ, ꯏꯃꯥꯟꯅꯕ ꯊꯣꯏꯁꯅꯥꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ꯫ ꯑꯩꯗꯤ ꯃꯥꯁꯦ ꯑꯁꯦꯡꯕ ꯏꯃꯥꯟꯅꯕꯅꯦꯅ ꯈꯟꯕꯅꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕꯒꯤ ꯏꯃꯥꯟꯅꯕ ꯁꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯕ꯫ ꯃꯥ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ꯫ ꯃꯗꯨꯗ ꯔꯣꯁꯅꯤꯅ ꯕꯦꯝꯃꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩꯗꯤ ꯈꯔ ꯌꯥꯅꯤꯡꯗꯦ꯫ ꯃꯗꯨꯗ ꯕꯦꯝꯃ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯩꯒꯤ ꯌꯥꯅꯤꯡꯗ꯭ꯔꯤꯕ? ꯔꯣꯁꯅꯤꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ, ꯕꯦꯝꯃ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯅꯥꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ꯭ꯔꯅꯦ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅꯤ꯫ ꯊꯣꯏꯁꯅꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯦꯅ ꯍꯦꯛꯇ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯔꯝꯂꯣꯏ, ꯃꯥꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯔꯒ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄꯗ ꯅꯪꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯊꯥꯖꯩ꯫ ꯃꯗꯨꯗ ꯕꯦꯝꯃꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯣꯁꯅꯤ, ꯑꯗꯨꯒ ꯀꯩꯒꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ? ꯑꯩꯗꯤ ꯉꯁꯤꯐꯥꯎ ꯀꯅꯥ ꯑꯃꯠꯇꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯊꯝꯂꯛꯇ꯭ꯔꯤ, ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯦ꯫ ꯕꯦꯝꯃꯒꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯔꯣꯁꯅꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯔꯛꯈꯤ꯫ ꯕꯦꯝꯃ, ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯅꯪꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯈꯪꯗꯕꯒꯤꯅꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯈꯪꯂꯝꯂꯗꯤ ꯅꯪꯅ ꯊꯣꯏꯁꯅꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯗꯕꯅꯦ꯫ ꯕꯦꯝꯃ ꯔꯣꯁꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯔꯣꯁꯅꯤꯗ ꯍꯪꯂꯛꯈꯤ꯫ ꯀꯩꯒꯤ ꯑꯩꯅ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯗꯣꯔꯤꯕ? ꯔꯣꯁꯅꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯦꯝꯃ, ꯅꯣꯡꯃ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯀꯨꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯅ ꯍꯥꯏꯕꯗ ꯅꯪꯅ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯂꯤꯉꯩꯗꯒꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯌꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯥꯁꯨ ꯀꯣꯂꯦꯖ ꯇꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯅ ꯅꯪꯕꯨ ꯂꯣꯠꯂꯒ ꯊꯝꯂꯛꯄꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯕꯦꯝꯃꯅ ꯔꯣꯁꯅꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯪꯗꯦ ꯔꯣꯁꯅꯤ꯫ ꯔꯣꯁꯅꯤ ꯕꯦꯝꯃꯗ ꯑꯣꯟꯁꯤꯜꯂꯒ, ꯕꯦꯝꯃ, ꯊꯣꯏꯁꯅꯥꯁꯨ ꯈꯪꯉꯤ ꯃꯥꯅ
ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗ ꯅꯪꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕꯁꯦ, ꯑꯗꯨꯕꯨ ꯃꯥꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯒꯦꯅ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ. ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯐꯥꯎꯍꯜꯂꯛꯄꯗꯣ ꯃꯗꯨ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯅꯤ. ꯃꯁꯤꯗ ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜ ꯂꯩꯔꯒꯦ? ꯃꯔꯥꯜ ꯂꯩꯔꯤꯕꯗꯤ ꯃꯥ ꯅꯠꯇꯤꯌꯦ, ꯃꯔꯥꯜ ꯂꯩꯔꯤꯕꯗꯤ ꯅꯪꯅꯤ. ꯅꯪꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯔꯛꯄ ꯃꯤꯕꯨ ꯅꯪꯅ ꯃꯤꯔꯥꯏꯕ ꯍꯥꯏꯕꯁꯦ ꯃꯔꯥꯜ ꯂꯩꯔꯤꯕꯗꯤ ꯊꯣꯏꯁꯅꯥ ꯅꯠꯇꯦ, ꯅꯪꯅꯤ ꯕꯦꯝꯃ.